Akashbani Imphal, Maibam Dwijamani na pau pasari, ahanbada maroiba pau. Leibag asigi tara taruk suba Rashtrapati khananabagi vote Parliament House da ngasi thatanakre. Manipur da Rashtrapati khanaba mikhalgi vote Manipur Vidhan Sabha gi committee room da thatanakhi. Sangsad ki nongju mifam ngasi digi haure. Ngasi hobo numita birodi singna tongan ba wafam da sarang na bathon badagi sabha gi mifam ngasi nongmagi oina yeithokhi. Loktak pata ain kaina sajliba sing ngasi digi paraga numit tara mangani gi manungda masa na lokthokhi na bakhangali. Amasung goods and services tax ki anober rate ngasi digi sanaba haure. Leibag asigi tara taruk suba Rashtrapati khananabagi mikhal ngasi pangthokre. Mikhal Parliament House da ayuk pung tara dagi nungtil pung mga phawba thadanakhi. Apunba voter masing lising mari sanipan mapan na vote thadanakhi. Masigi manungda MP Satret Humbudra taru yauri atay lising mari subna kutra humdoina MLA singni. Mikhal asida NDA gi mirep oina hanagi Jharkhand gi Rajyapal oirambi Draupadi Murmu amasung Birothi gi apunba mirep Kendra gi hanagi Mantri Yaswant Sinha na hakthengna na lamba taunari. Ngasi vote thadakiba singgi manungda Pradhan Mantri Narendra Modi, Kendra gi Mantri Singh Anurag Thakur, Piyush Goyal amasung Dr. Mansukh Mandavia yauri. Vote masing sagol se numita thigani. Panbayai Rashtrapati Ramnath Kovind gi thabak paibagi matam tha asigi kunmari da loire. Amaromda Uparashtrapati gi mikhal gi NDA mirep Jagdeep Dhankar mahaki mirep se ngasi pisinkhre. Mahangna mirep se pisin kibaduda Pradhan Mantri Narendra Modi, Kendra gi Mantri Singh Amit Shah, Rajnath Singh, Nitin Gadkari amati NDA gi lusing basing loinekhi. Mirep se pisilaba tungda sangsad ki mapanda paumi singda wa ngangbada Sri Dhankar na hai isam samba imung amadi gi haurakpa mahakumba miyoi amabu awangba thaki pham asi painana bagidamak mikhal thengnarakani haibasi mahagna mangda phawba mangkhidi. Karigumba mahakpu mikhalda mai paktuna Uparashtrapati gi pham pairabadi Ganatantra gi wahanthok leina leibaki seba tawgani. Manipur dasu tara taruk suba Rashtrapati khanabagi mikhal gi vote ngasi Manipur Vidhan Sabha gi committee room da thadanakhi. Sasan pairiba amasung birodhi gi punna MLA humphumangna vote thadanakhi. Vote thadaba ayuk pung tara dagi hauki. Ballot box amati mikhal ga mari lenaba polam sing Nai Delhi da leiba returning officer gi office da hayeng yawangani. Vote masing tha asigi kurmathoi da thigani. Manipur gi oina MLA amagi vote ki value tarani pani. Punna Manipur gi MLA humphumaki vote ki value lisingama sumna marifuni. Sangsad ki nongzumi pham ngasi degi haure ngasi ahuba numita birodi dol singna potsai gi mambal wangkhalakpa amasung GST gi sang hengalakpagi yaningdaba phongdoktuna sarangna ba thon badagi sabha animbaki mifam hanjin yeithokhi. Lok Sabha gi mifam yeithok lurba tungda nungthil pung ani da amung hana mifam haurakpadasu Congress na lusingduna tongan ba wafam singki matangda yaningdaba phongdoktuna sabha gi mayai tamna sangsilakpadagi Adaksa Om Birla na mifam ngasi nongmagi oina yeithokhi. Madugi mamangda Lok Sabha da Rashtrapati gi mikhal leibana maram oiduna nungthil pung ani phawba mifam yeithokhi. Adaksa Om Birla na hai mikhal haibasi Ganatantra gi festival amani aduna madugi matungda mifam adumak pangthokpa yai. Ngasigi mifam hek haubaga Lok Sabha gi Adaksa Om Birla na leikitraba sadasya singi mafamda ikai khumnaba utkhi amadi awaba phongtokpagi serol pathokhi. Sabha gi sadasya singna minute ani tumina leptuna leikitraba singi mafamda ikai khumnaba utkhi. Rajya Sabha dasu mifam hek haurakpaga potsai gi mambal wangkalakpa amasung GST gi sang hengalakpagi matangda birothina sarangnaba thonbadagi Sabha gi mifam ngasi nongmagi oina yeithokhi. Sarangnaba thonglengi marakta Rajya Sabha gi chairman M Venkaiah Naiduna Kendra gi Mantri Piyush Goyal bu Sabha gi lusingbu oina khalli haina lauthokhi. District Administration Thobal senduna tha asigi tara mangada Thobal DC complex da leiba election counting hall da pangthokhiba miyam gi numit thoromda CMHD card sananabu wakalamba miyoi tara tarit ke manungda miyoi marigi saba loireba card sing Thobal jila gi deputy commissioner Ahantem Subhas na ngasi yanthokre. Thobal DC na sinduna DC gi conference hall da ngasi pangthokhiba asamba thoroma mata card sing adu beneficiary sing da khusinakhi. Makhoi marigi card pithokrabanina lemoriba singi card sing athuba matamda saba loisilagani amasung yenthoknaba thorang tawre hairi. CMHD card phanglaba beneficiary amana mahagna card phangbada harawa phongtoladuna aikhoigi Thobal phomida asumna phongdokli. Aiming
Abajidan Kawi, Tebu Makala Kaidagini, Tantra Mangada, DC, Campus Manunda, Miami Unit, Private Horomama, Pantoki, Tempestica, Lake the Badagi, Sanamata, Marila Nava documents in Shaluraga, Nasi, with Muni Manunda, Nasi Tantaraga, and Pansida, the Deputy Commissioner, Shana, Sinabire, Masigi the Mata, Deputy Commissioner, Honorable Chief Minister, Lieutenant. Ukhrul Zilla da ngasi miyam gi numit thoram pangthokre. Zilla adugi DRDA hall da ngasi pangthoki ba thoram aduda miyam gi khudong sa da basing official sing da ningthina pukatuna khangan ki. Official sing na su miyam gi khudong sa da basing ningthina ta ki masung makhoi gi khudong sa da basing adu kon gani haibi gi thajaba piki. Thoram adu district administration ukhul na sinduna pangthoki bani. Tabiriba pawasi Akashbani Imphal dagini. Rajya Sarkar na Loktak po Hanagi Pibum da Hanzilanaba akan bathabak paikali. Asiguba Pibum Mama Lady Selecta Kanakanaguba Singna Loktak Part Asida, Atapum Hena Sajilakba, Yumamadi, Kangpong na Singba, Atapum Matakta Sajilakliba Asina, Part Asigi Mausagi Pibum Hanzilan Bada Sound Akaiba Piri Haidi. Loktak Development Authority ki Cherolaman Hai, Maramatuna, Manipur Loktak Lake Protection Act Lisingani Taruki, Section Mangagi Matungina, Loktak ki Hanagi Pibum Hanzilana Bagitamak, Nasidigi Paraga Numit Tara Manganigi Manunda, Athapum Yumamadi Kangpoksing, Masa Masana Loktoki Gatabani. Masida Sampu Kangpokti Yauroi Hari. Kanagumana Hari Bamatam Asif Hawada Loktok Trabadi, Loktak Development Authority na Taktok Lagani Hari. Manipur da COVID ki anoba case hengalakpa leptri ngasi laisat asigi anoba case marbudra thengnare masi tharaga hojik phawbada raija sida COVID positive oikhiba migi masing lakh ama lising kunthra nipan sumna kunthra homdoi sure ngasi gi oina laisat asina maram moiduna mi lekhidabagi paudi leite amaromda raija sida hojik phawbada COVID-19 gi vaccine dose lakh kunthra lising kunithoi sumna kunthra homdoi kapkhre Masigi manungda ahanba dose da lakh tara taruk lising mari sahum yankai mari aduga ani suba dose dana lakh tara ni thoi lising humbadra mari samu humpungapan kapkhre precaution dose gi oina lakh ama lising nifu humdoi samanga kunthra taruk ni ngasigi oina vaccine asigi dose lising tara satruk humbadra ma thoi kapkhi Plant protection ki matang da lomi singi nomagi oiba training program ama longmai part 4 da leiba Peaceland Community Hall dang sipang thokre Diocesan Social Service Society nonena Manipur Organic Mission Agency momagi makhada sinki bathormaduda organic ki mahi marong sing thaba madi atai hiram kayada lomi sing da takpi tambiki Zila adugi khungang tara dagi lakpa lomi sing na thormaduda saru yakhi lomi sing da organic ki pothok hena pothok hana bagi damu ofum kaya phongdoladuna Field Organic Inspector Romila Phaumaina hai Mission Organic Value Chain Development for Northeastern Region MOVCDNER Phase 3 gi makhada Manipur Organic Mission Agency MOMANA sponsor tauduna ngasi noneda Diocesan Social Service Society DSSS na Farmer singi damak amadi Dilung FPC gidamak training program ama pangthok chabani Dilung FPC asi makhada cluster taramuk lai aduga FIG na taramanga lai MOMA amadi DSSS gi makhada linkhatpa FPC asigi vision di farmer singbu economically support tawbinaba amadi akoigi mahausa gi pothok se maximum produce tawraga export tawnaba haibase akoigi pandamni Assam gi hozai dagi igi khongul liba lakhiba mitei singi mihut kangbu amada ngasi amuko office ta pangthokpa thoram amada holistic enterprise sangai progi maikai dagi ima senghi khudol tamkhre enterprise asigi founder Sanasam Birendrana iba khudhai ba laktagi kauba larik amasu mihut kangbu aduda khudol tamkhi Ziribam zila gi lomi singda sarkar na ataba mamal da piba har ngasi yanthokre Ziribam gi sub divisional agriculture officer na sinduna har sing adu ngasi yanthokibani Hari thopagi thoram aduda Hillghat Gram Panchayat ki pradhan su saru yakhi Kaksing Vidhan Sabha Kendra dagi karaktuna Manipur Vidhan Sabha gi sadasya oiramba Yangkhom Thambal Singh Kaksing Mayai lekai dalaiba masagi mayumda ngarang lekhidre masagi sei marbudra mari sukhre Mahangna lekhidabada Manipur ex MLA Welfare Association na awaba phongdokre Association na imung manungna nanghoriba awabada saruk yabaga loinena lupa lising yangkai su tengbang oina pikhi Hanagi MLA Yangkhom Thambal Singh na lekhidabada Manipur People's Party MPP na thamoi sokna awaba phongdokre awaba phongdokpagi mifam ama Imphal da leiba dolgi office da ngasi pangthokhi MPP gi karmi singna lekhidrabagi mafamda ikai khumnaba utuna minute ani tumina lepkhi
Assam Rifles की फुंद्रई बटालियन सेंदुना अग्निपथ स्कीम की मतंगदा नहासिंगबु भाप तानबगी थोरममा कक्सिंग जिला की पांगल ताबीदा ngasi पांगथोखरे Assam Rifles की मियाम ग मुरुब ओइबा हाइबा वाखलोंदा थोरमदु पांगथोखिबनी नहासिंगबु लानमिगी सिनफमदा संगनिंगमिगी अपांबा पोअनबा पांगथोखिबा थोरम अदुदा नहा कुंथ्राना सरु याखी Assam Rifles की सोमसाई बटालियन सेंदुना सिक्योरिटी मीट अमा अवांग कासोमदा ngasi पांगथोखरे Village Chief Sing Yauna Pangtoki Batorum Maduda Mapamaduki Tongan Bakungang Sing the Mui Kuntra Marina Saruyaki. Mapamaduda Pam the Batodo Tolapada Assam Rifles the Kudak the Pau Piraknaba Wakalonda Toromadu Pangtoki Bani Heidi. Assam Rifles ki Mantri Bukri Battalion Sinduna Miam Apabamari Tamana Bagi Matanga Paizol Village Genupi Singa Karani Nabagi Toromama Ngasi Paizol Community Hall the Pangtokre. Miam ga apabamari thambana santi leinamadi tangdu leitane hingbangami haiba wakhalonda pangthoki ba thoramaduda nupi society gi member nifu mangana saru yaki battalion asina sinduna ngasi sawom mungi lomi singi oiba khanani ne ba mifam amasu ngasi Imphal East ki sawom bungta pangthokre thoramaduda organic farming gi matangda agriculture department ki akhang ai singna wangangki punna lomi nifuna saru yaki Assam Rifles na nahasing drug tagi lapthok na lehinabagi pandamda Assam Rifles ki Kaithal Manbi Battalion na anti-drug coordination meeting ama ngasi Thobal Jila da pangthokre thormadu da tongan ba CSO sing yauna lilong amadi arab tigi maira paibi lup singi secretary singsu saru yaki Pradhan Mantri Narendra Modi ki tha khudingi sandokpa radio program Man Ki Baat tha sig kunthra mathoi da sandokani masida miyam na makhoi ki mod amadi wakhalon kaya phungtorang na ba Pradhan Mantri na hairi Twitter da thagat pa warol da Sri Modi hai mahang na miyam gi mod namo app amasung my gop ta ngairi mahang na hai miyam na toll free number 1800117800 da dial tortuna makhoi ki wafam record to basu yagani Akashvani Imphal da ki pau tabiri Goods and Services Tax GST gi anoba rate ngasi digi sana bahore anoba rate asigi matung ina akhanaba polam kharada GST gi sang hengale aduga polam kharadana sang hanthare tongan ba polam singda hana GST lorom daba adu ngasi digi GST loba hauragani hairi anoba GST gi rate chanana bagi ware basi mamang thada Chandigarh da phamkiba nipu taret suba GST council gi mifam da lokibani anoba GST gi rate asida pek toroba asa atagi polam sing hawai sengwai amadi kilogram kunmanga gi mathakta leiba yam yauna atei polam sing da GST lawroi aduga kilo tara gi packet sing punna hablaga asobu packet sarga yonba polam sing di GST lawgani hairi Leibak asida COVID-19 gi vaccine dose koti sani hena kaptuna vaccine asigi dose kapagi anoba itihas ama semkhre Haksal Mantralaya gi pauna hai haukiba pung kunmari da vaccine asigi dose lakh mari lising nipu hena kapki Amaromda hariba matamasida leibak asida COVID ki anoba case lising kunthra manga hena thengnaki Maraga sida haukiba pung kunmari da laiset asidagi miyoi lising tara taruk hena naba phaduna discharge tauki masi tharaga hauzik phawbada laiset asidagi naba phakiba migi masing koti mari lakh kunthra sure naba pharakpagi sang chata marbudrani pan dasmik mari taretni hauzik active case lakh ama lising nifu mari leiri masi apunba positive case ki yengnabada chada soino dasmik ahum ni Sri Lanka da hauzik thokliba leba ki charangna ba sigi matang da khaneni nanaba hayeng kendra sarkar na rajniti dol pumumaki mihut sing yawba mifam ama kaukre mifam asigi matang da kendra gi parliamentary affairs mantri Prahlad Joshi hai kendra gi mapal thora mantri S Joy Shankar amasung sel thu mantri Nirmala Sitaraman anina sabapati oidona mifam asi pangthokani ngarang kendra sarkar na kaukiba dol pumumaki mifam amada DMK amadi AIA DMK anina Bharat ka yumlo nariba Sri Lanka da tholiba wathok asida Bharat na kari toba yai haibagi matang da khanana bu wafam pukalakiba adugi matung ina hayeng mifam asi chathagadabani aroibada maroiba pawmo leibaga sigi tara taruk suba rashtrapati khanana bagi vote parliament house da ngasi thatana khre Manipur da rashtrapati khanaba mikhal gi vote Manipur Vidhan Sabha gi committee room da thatana ki Sangsad ki nongju mifam ngasi digi haure ngasi ahubu numita birodi singna tongan bu wafam da sarang na bathon batagi sabagi mifam ngasi nomgi oine ithoki loktak pata ain kaina sajaliba sing ngasi digi paraga numit tara mangani gi manungda masa na lokthokina ba khangali amasung goods and services tax ki anover rate ngasi digi sana ba haure pauloi jare